Good morning, friends. Ngasi 11 March 2019 Amazon quiz ki pungpham yaukre ko hayeng natraga hangsit tagi di soidna ai tek video du purakna bo hona zarge soidna mayam gi tek video ai thagat chana bo hona zari ai wafam sima I mayam thamjage ko adu phare ngasi gi Amazon quiz ki simadi aina sum mayam gi knowledge hengatna ba haiduna dum nungti gi thagat chabani ko sidi ai nahan ke Amazon quiz thagat libasi ai gi songda tek video sin nang daduna leiba hai tare video thagat pa maduda aina sum video pumlep lep thokpa nungai tabadagi adum sigi mayam gi knowledge hengatna ba haiduna Amazon quiz ki video se adum thagat chabani aduga dum daw su yengsi haiduna aduna leireng asigi so 5000 ni thamliba prize winner na 10 khani ni hai aduga maru aina thagat charibadi knowledge ki dama khallaga hai nungti gi changna question answer sing je khoi gi kok sidai da lawsin hauna bagi damak admai sum thagat chabani ko phare yengla sing asigi maru aina question number 1. When referring to dates and years, BC stand for before Christ. What does AD stand for? And like koina B kanosi BC BC and Henry na before Christ and masigi tarik amadi sahi gi oba magi thamliba kari khangna na ba kari gumba khoi gi kano ma hai tare BC before Christ and thamisi adu AD di kari haina leiram bano hairi AD has mayam na after date ka haina leina adu masi ahan badako Latin word ta yamna samam na mongda eno domini habasi eno domini and ahum sub the pirsi masi ohelamiko masi khanbiro sume ado question number 2 mu yenglasiko in which country is the International Court of Justice located ana akhoi gi karamba country da no hai koi International Court of Justice si leiri base masi Netherlands ni ko si gani sub leiri ba Netherlands sidani masi 1945 ta linkhat ki aina khoina thengna jai aduga thabak hobudi 1946 ta hoyi haidana so thengna jai ko na Netherlands kan biro sume aduga question number 3 if you are playing chess which piece can only make an L shape move aina khoi karigumba nangna khoi gi chess satrang si sanaren khalla se abako adu aga di karamba piece no hai karamba satrangi leiriba mai kano singdui manungda L shape ta chatpa ngambasi karamba no hai audi me amen khangbira mugani masidi sida pi sida bishop the knight the king the pawn and pi singungda the knight haibasini ko the knight che khoi gi Manipur ge wahai da khoina sagol du satrang da sagol manba ma yauri na madu knight ni ko na knight chi khanbiro ma haktani L shape ta chatpa ngambasi ma ga bishop kani ngambadi mai matang da ko ado the night chin maron chume ado question number 4 which of the following smartphone brands does not belong to the same parent company makha da piriba kano sing sigi manungda haini smartphone company sing sigi manungda amadi haidi chap manaba parent company dagi natte hai ahum amadi si Vivo ne Oppo ne OnePlus ne sidi akhoi gi BBK hana company ama khakna hogdorakhibani ko aduga mathak ithang thang da piriba Xiaomi haibsi akoina MI mobile hainariba adugi Xiaomi company simdi natte ko ahum siga haidi BBK company ga pundamni na masi khanbiro chume aduga question number 5 which country is Prague in haina haidi karam leibak to no Prague ibal city si leirisi adudi mayamne si ju khangbira magani Czech Republic adagi Slovakia adagi Germany Croatia and pirising manungda Czech Republic se asigi moi capital city su oriba khwaidigi chaw city su oriba Prague aibse masi Czech Republic haribse da khanbiro chumi sumaina question sing chi chumna pakhum pir matung da masana automatically lucky draw da pusilani lucky draw da gi winner khanbani haiba wafam jima aina mayam da thamjakhre ko ado winner bo erade message tharakani email da su khangalakani ai wafam mayam da so aina sum mamang di haijare sidi maruwaina ai di maruwaina knowledge hengatlan si haidana dum thagat chabani ko sum daw su yeng si haidana adana are aina hujik mamang da panjakhriba what meaning amadi pronunciation sidai da so ngam yaukhraba su ngakpi yo haba afam thamjari aduga hayeng adagi hayeng hangsit sigi manung dagi di ai sang na tek video thagat char ani haba afam mayam da thamjaraga video si matang lo sinjarga thank you all